Kumgi nong chudabadagi ising chingduna wana lau thaduna hotnaduna pankiba laufam amagi paiduna thamba fawbai sakhangdaba singna mai thadoklamle thodok asing asinongalamdai pung ahumrom taba duaida Irilbung Police Station na konba kairao bitra makha laikai da thokibane mai thadok pikraba fawbai adugi laupu adu laikai adudagi ningthauzam Dinesh kauba amagini imung manungna Impact News ta fongdorakpagi matungina lausel mangagi fawbai adu lausal mangagi fawbai adu ngarang mi nek tuna paihanduna ngasi ayuk yai na bathorang tawduna leibani adubo ayuk anganbada khwairamban kaithel chatpi nupi amana mai chakle haibagi pau pirakhibani pau hek tabaga miyam changsinduna mai kanna bahotnarabasu fawbai adu lawbayadana mai chakre thodog asi kanana chatharambano haibagi chapchaba khangbangamdre Impact News na changsinduna yenglubada mai tharam liba fawbai adugi akoibada su nauna khawraba amadi fawbai chalaba kayasu leiramki adubo hairiba lawfam adugi fawbai adu khak mai tharambani haire thodok asigi matangda imung manungna Irilbung Police ta case ma fire tawkhre loina thodok asi matungda tawbidana ba imung manung amadi laikai adugi miyamna appeal tawrakle Sahi ji magisa na ba na khoi yong ikang thok tana ising sing na khotana wa da si tawraga ngarang da sin ya sam ga da pairaga loi da ngari bani aduga ngasi nungalam da pung hum tara pasida isi ang khang na man kaithen jabagi hogolo pada blabu da pung angang hana paw matham matham pina yenga bada loi akoi ba je loi ram bani yam nungai te pen de tawri ba mi du ju ne ma lim nam da di mang da ko ju no ma ko yam pen de yam nungai te sahi ji magisi ban to wo ji bo ko kari nungai da ba lai khoi da mayam jang na si thi ga biu je lau kya na thabi lau chen manga gi ni je ka do yai ga ba ngasi yai ga dom ne ngarang pai ri ba nin ngarang ya sang ba du loi da ngai ne ngasi ayu yai na ba taw ri ba lau ri hengo